Thanilsu somda thazahoida chatlugi khanna mafi marol hongdokladuna makhada kumlai. Machana mafi setlaga thorokpadu ubada. Kaida noi bungo. Ngasidi oblai haine. Thabam ta chaluge tawbanida. Zak loire. Zak saraga chatlodana. Ima, ai hala win sarage. Ai sak saning mafawdri ba. Ima, kaida no. Thamoisina sakrisiba. Khangza laksadreda. Saka zaningde kona halaga sage hairame. Chatlamani soidana. Kaida, nang khangbro. Nabungna satli mafamse. Masak mato yam phajabi nupi ama lei haibani. Adui manakta chatli oiramgani. Hai, kailamdagini haigene. Masak matawna kamdauba. Nupi masaduna kari thabak tawriba. Mama mapana kai hotnariba. Aidi haraubana loirene he. Nabungna khanba nupidi kaisu soiramoy. Kana hairainu nangonda. Daru hinna hairaine. Masu noma chatlure haye. Ima nupido masak yamna phajai haibani. Ado kaidauraba. Hayune. Ho nupido chelure ye. Nupa mayumna lai nangina pamdabai. Matam khara laikise hairaga hithoga thambada. Masak phajabai haunabi thodo kharasu thokra male. Adaidi depression nabadai hospital da pukhalakpadai khangnaba oira male. Aikhoi tamuchagi patient oira male. Khara haithaba khundai ni mapadi leitri ye. Mama ga mabunga sura chaba oira male. Ado ima jugo yam chati haida. Ado haujipudi anabado phare ye. Karino ne hairisibo. Aina sigumbasi thoktanaba sinbadi yadeba. Ai isasi manglidana. Ima ado masakadi khunung simani haisini. Daru hisu ureye. Hai, taningde nangamasu khabai isnane sandarakani. Ima nana khangdabai nemi masakto ubada milo ingawe haisini. Namaido kaidringaidane Satlo amta swaida lairuso. Magi rohito khangni lakta lakisano. Adugumba nupidupu khangnai hairaga mana support tawribani ne. Ima daru hiti kaisu khangjadabani. Ngarang na handa khangda ngairibani. Adu phau aikhoi tamochana puroidaugi tawi haibani. Namdana chatlini haibani. Yare satlo nang. Ai nakta sum leiradine. Apai potna thomokpa soiroi. Ho chatlasu chak chajagige chayam lami. Noi na padai saklo. Aigi ipado imagidi nupa natro. Masida hatlage de he. Asi haiduna apai pot amana machanupida tharai. Tombisu pandanabani haiduna thaidoklaga. Ayo, sire hingjabi machabu pangpuda phuine. Asi hairamlaga chenkre. Sakhisu mathasari. Magi machasi ningkhiba hongande. Mana phanangang labasu yararoi haiba khangle. Karam tawni haina wakhal khalli. Asum lakmana thazahoigi thongal yoksilakduna garido matai oirap khami. Maunaha ama anisu lambi duda lai. Thanilda munna yenglami. Karisu khalludana adumag thazahoida changlakle. Thazagi mamasu phi khara loishinduna mangonda leirami. Nupa adu changlakpa ubada harau kausilai. Haima, isa lakliro. Jango. Asi haiduna moradu lamduna pi. Thanilsu sum changthok changsin tawrabanina koidrabani. Karisu khandana mangonduda kakhalakduna moradu khitang chingthoklaga phamthai. Ima, ningthemdi thabak sakibro. Satki. Khangdre tawrise. Ima su sum sonjilai. Isa singsisu maning thunghanba amata ngamdre. Ima, adumai haibinuda. Khoi su yam leisidi. Ado ima, thoidi leitro. Isa nada mateng tongmanbasida ima khoisu ikaire. Khangdeda. Karamba matamda isagi lamanse singba ngamgadabano. Khangdre tawrise.
Imadi magi anabasi amuk haurakadra haina pakhatle. Ngasai makai pukri mapanda phamlaga ungduna leirambani. Hauzik waida themlaga chak pijaraga phamung changkhribani. Kaino haisibo masa nungaitraga ingonda kagi haraktribano ima ningthemna thabak yam lubadawna thabak sakribani ne Thaibang misingse angakpani. Mi amata wakhal manade masisu angakpani. Aikhoina waraba matamdadi kanasu mating pangakte. Aduga amuksu laikha tarabini haiduna inthokpibani. Pukning wakhal pumnamak naihatpibana masing thingamdraba isane makhoi mayamgi minok maisa pumnamak khangba ngamdraba isana wakhal soirabi angaubi amagum wakhal laina nakibani. Nangi natingna khara khaji sapharaklaba matamsidana bigi minok maisa amuk langlare. Nupana ha toina sanghalli ngoksinaduna izat yoli haiduna mayam sangdana amuk paukthokpire. Ima ngasigidi ai chalukige thoisu tumli harabanina haudokpiragumsida tumjarasanoba ima se asatha karo porokpani ado ima thoina masa hengamaktabagane ingonda paw hoibiroko. Asi haiduna achapot yauba polthin khaudu piramlaga chatkhre. Lambida asum gari du thauduna lakpana wakhalda atay amada khalaktre. Thazagi wakhalda thanel du gari du makhata na thauba ngamdre. Lambi matai amada gari du khamduna ngaihak wakhal khalle. Thazabu mahausagi punsida amuk hanjin han bahaibasi magi phirep oikre. Gari manungda yauriba ising bottle adu makhum hangdoktuna yaumama thakchilli. Amuk gari du mayum yongnaba thorakle. Yum yoraklagasu masadu kemta hainingdre. Chaksu chaningba phaudre. Mangolda mamaga machanga phamlibaduda hanna yenglamda magi katamna prap prap kakhatkre. Tombia nabungsi kaidoraba zatno sakpham amma itau tawdro. Machanupida onsiduna hairakpani. Mamagi wadu tabada phone metuna leiramba tombisu phat yengthorai. Aduga thawa isa sadana. Ho karino nupi mana chatui oirini. Hai nang ngasine ai khuta sirani ko. Tombisu mamana nganglibadu hanbibaga nate. Ima nachanupase angang natrabani kaino khangdeba yingsinbigidaba aidana suyeng yingsinbideba nate aisibu khulakpa macharo. Hai yam yengningde chalo ada nangna yumda laiba nabungsina thabak sathokpa isam samba mi ama sunate adugi su mathakta asokkuiba matamse ngasigi nabungi mawongse nangbu nongmatu ukhrabo. Ho adu oirasu Nangda halage he. Asi haiduna makhongda tongliba chapal du lokthokduna machanupida thomai. Tombisu pandadaba thaidoktuna. Ayoma sire ima hingchabi haisini. Asi hairamlaga imungda changkhre. Mama sakhisu wakhal khara khanbagum tawri. Matha sabagi mawongni. Asum khalambadagi kanararoi haigum makok nomi. Aduga tapna hawgalaktuna imungda changlakle. Somdana wangthoishu lohongbagi ayaba pirabanina mamaga mapaga nasu aphaba numit yengnanaba haiduna kuthidu puduna nupi mayumda lakle. Nupi mayumdi hanadagi pamjaduna lairambana harau harau yarakle. Kuthisu punna yengminarure. Panjina aphaba numit hairakle. Tha asida numit aphaba dumak piraklame. Yamna thuba oibana mayamdu marang tawi. Tarani dagi mangani dagi humni dagi ngasi. Nupi mayum nupa mayum animag irang langi. Henthoi masu chanaba phizet leitengduna pamjaka da waithunglani khan. Leizaba makhai kethaduna singel laktagi ningthibi leirang laktagi athoibi kundo kobi leirangdu
ꯄꯥꯃꯨꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯅꯅꯕ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯕ ꯅꯨꯃꯤꯠꯁꯤꯗ ꯃꯈꯨꯠꯃꯛꯅ ꯂꯪꯂꯥꯃꯥꯕꯨ ꯇꯤꯡꯅ ꯑꯃꯃꯝ ꯂꯧꯈꯠꯇꯨꯅ ꯂꯦꯡꯖꯔꯤ꯫ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯤꯀꯨꯞꯁꯤꯕꯨ ꯀꯔꯝ ꯀꯥꯎꯒꯅꯤ? ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯁꯨ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯨꯟꯗꯣ ꯂꯦꯡꯂꯤꯕꯗꯨ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯩ꯫ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯕꯨ ꯏꯍꯧ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛꯇꯝ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ꯫ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯋꯥꯡꯊꯣꯏꯁꯨ ꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯉꯧꯕ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠꯂꯔꯤ꯫ ꯁꯦꯠꯂꯤ ꯍꯥꯏꯕꯇꯅꯤ, ꯉꯁꯥꯏ ꯃꯈꯩ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ, ꯎꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯩ꯫ ꯃꯥꯏꯊꯣꯡꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯊꯣꯏ, ꯉꯁꯤꯁꯦ ꯅꯪꯒ ꯑꯩꯒꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯒꯗꯕ! ꯅꯪꯅ ꯂꯩꯖꯕ ꯃꯈꯩ ꯀꯦꯔꯒ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯅꯤꯡꯈꯤꯕꯅꯤ꯫ ꯑꯗꯨ ꯄꯨꯝꯕꯗꯣ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯝꯂꯝꯗ꯭ꯔꯦ꯫ ꯊꯣꯏ, ꯅꯪ ꯗꯥꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯎꯪꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯕꯣꯔ ꯁꯦꯟꯅꯕꯗꯨꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯥꯝꯗ ꯊꯥꯡꯅꯤꯡꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯩꯔꯥ ꯑꯣꯛꯇꯨꯅ ꯋꯥꯡꯊꯣꯏꯕꯨ ꯕꯣꯔ ꯑꯃ ꯑꯣꯏꯕꯒꯤ ꯆꯤꯡꯂꯦꯝꯅ ꯐꯝꯂꯔꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯩꯅꯥꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯂꯝꯕ ꯃꯌꯥꯝꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯟꯅꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯗꯨ ꯆꯥꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥ ꯕꯤꯅꯥꯗꯨ ꯆꯪꯂꯛꯇꯨꯅ, ꯍꯩꯃꯥ, ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯕꯣ? ꯊꯝꯃꯣ, ꯑꯉꯥꯡꯁꯤꯡ ꯂꯣꯏꯁꯤꯜꯍꯜꯂꯒꯦ꯫ ꯆꯥꯛ ꯆꯥꯊꯣꯛꯑꯣ, ꯂꯥꯛꯑꯣ, ꯏꯆꯥ ꯋꯥꯔꯝꯂꯅꯤ꯫ ꯏꯃꯥ, ꯂꯣꯏꯔꯦ꯫ ꯍꯦꯟꯊꯣꯏꯗꯨ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯥꯗ ꯃꯅꯦꯝꯒ ꯀꯨꯝꯊꯃꯤꯟꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯋꯥꯡꯊꯣꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯊꯤꯔꯤꯕ ꯆꯥꯛꯇꯨ ꯃꯆꯤ ꯂꯦꯡꯂꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ, ꯍꯩꯃꯥ, ꯏꯕꯨꯡꯉꯣꯗꯤ ꯆꯪꯂꯛꯇ꯭ꯔꯤꯕꯣ? ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ, ꯏꯃꯥꯕꯣꯛ, ꯆꯥꯅꯤꯡꯗꯦ, ꯅꯣꯏ ꯆꯥꯊꯣꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯍꯩꯃꯥ, ꯃꯥ ꯆꯥꯗꯅ ꯃꯧ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯨꯆꯣ ꯁꯅꯥ꯫ ꯁꯅꯥꯗꯨ ꯑꯃꯨꯛ ꯋꯥꯡꯊꯣꯏꯕు ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ, ꯚꯦꯃꯥ, ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯁꯦ, ꯏꯆꯥ ꯋꯥꯔꯅꯤ꯫ ꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣ꯫ ꯏꯃꯥ, ꯍꯣꯔꯦꯟ ꯃꯥ ꯆꯪꯉꯛꯑꯒ ꯆꯥꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯄꯨꯔꯣꯏꯕꯅ ꯆꯥꯗ꯭ꯔꯤꯉꯩ ꯀꯔꯝ ꯃꯥꯅ ꯆꯥꯒꯅꯤ? ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯣꯠꯁꯤꯟꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯗꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯁꯨꯝ ꯀꯥꯈꯠꯂꯛꯂꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ? ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯂꯝꯂꯥꯟꯕ ꯃꯀꯥꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯅꯨꯄꯥ ꯃꯥꯕꯨ꯫ ꯏꯁꯣꯔꯅꯤ ꯈꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯜꯂꯤꯗꯀꯣ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏ꯫ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯤ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯉꯝꯃꯤꯀꯣ? ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯦꯟꯊꯣꯏꯒꯤ ꯄꯨꯟꯁꯤ? ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯀꯥꯏꯔꯗ꯭ꯔꯥ? ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯇꯨꯅ ꯊꯥꯔꯤꯕ ꯖꯇ꯭ꯔꯥꯒꯤ ꯐꯛ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯐꯅꯗꯤ ꯊꯦꯡꯂꯕꯅꯤ ꯃꯇꯝꯗꯣ꯫ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯍꯦꯟꯊꯣꯏꯗꯨ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯃꯋꯣꯟ ꯈꯜꯂꯤ꯫ ꯄꯨꯡ 11 ꯇꯥꯕꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯉꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯃꯥꯁꯨ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯃꯥꯁꯨ ꯃꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯋꯥ ꯋꯥꯁꯥꯗꯅ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯐꯤꯒ ꯍꯣꯡꯗꯕ ꯃꯈꯩ ꯍꯤꯞꯊꯈ꯭ꯔꯦ꯫ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯊꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯄꯤꯔꯝꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯒ ꯍꯤꯞꯊꯈ꯭ꯔꯦ꯫
ꯍꯦꯟꯊꯣꯏꯗꯨ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯗꯅ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯨ ꯇꯧꯗꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯁꯨꯠ ꯑꯃ ꯁꯦꯠꯇꯨꯅ ꯐꯤ ꯑꯗꯨꯅ ꯃꯀꯣꯛꯇ ꯈꯔ ꯀꯨꯞꯂꯒ ꯑꯌꯨꯛꯀꯤ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯦꯝꯄꯣꯛ ꯕꯤꯅꯥꯁꯨ ꯌꯥꯍꯧꯔꯛꯇꯨꯅ ꯁꯨꯔꯖꯗꯦꯕ ꯏꯄꯥꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯅꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯒ ꯃꯃꯧꯅ ꯂꯥꯏ ꯗꯨꯛ ꯊꯥꯔꯤꯕ ꯑꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯃꯃꯧꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯤꯒꯕ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯋꯥꯗꯕ ꯅꯠꯇꯦ꯫ ꯍꯦꯟꯊꯣꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯗ ꯃꯅꯦꯝꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯔꯤ ꯁꯣꯏꯔꯕꯅꯣ ꯈꯟꯅ ꯇꯞꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯕꯤꯔꯒꯦ? ꯍꯥ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ꯫ ꯆꯣ ꯏꯃꯥꯁꯨ ꯏꯁꯥ ꯁꯦꯡꯇꯣꯛꯑꯒ ꯆꯪꯉꯛꯑꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯍꯦꯟꯊꯣꯏꯗꯨ ꯃꯅꯦꯝ ꯃꯀꯨꯒꯤ ꯆꯥ ꯄꯤꯔꯝꯂꯒ ꯋꯥꯡꯊꯣꯏꯒꯤꯁꯨ ꯄꯤꯕ ꯆꯪꯂꯛꯄꯅꯤ꯫ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯗꯨꯅ ꯃꯁꯥꯗꯨ ꯏꯄꯠ ꯄꯠꯊꯕꯒꯨꯝ ꯏꯅꯝ ꯅꯝꯁꯤꯟꯗꯨꯅ ꯍꯤꯞꯂꯤ꯫ ꯅꯨꯄꯤ ꯃꯥꯁꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯃꯅꯥꯛꯀꯤ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯆꯥ ꯑꯗꯨ ꯇꯞꯅ ꯊꯝꯗꯨꯅ ꯀꯧꯔꯛꯏ꯫ ꯇꯥꯃꯣ, ꯇꯥꯃꯣ, ꯇꯥꯕ꯭ꯔꯣ? ꯅꯨꯄꯥ ꯃꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ꯫ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯃꯤꯠꯇꯨ ꯐꯠ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯏ, ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯞꯅ ꯇꯥꯃꯣ, ꯆꯥ ꯂꯩꯖꯔꯦ꯫ ꯑꯩ ꯆꯥ ꯊꯛꯇꯦ꯫ ꯏꯃꯥꯅꯗꯤ ꯆꯤꯅꯤ ꯊꯨꯝꯍꯟꯒꯅꯨ ꯍꯥꯏ꯫ ꯑꯁ ꯌꯥꯔꯦꯁꯦ, ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯁꯤꯜꯂꯣ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯊꯥꯖꯈꯛꯀꯤꯅꯦ, ꯊꯥꯖꯈꯛꯀꯤ꯫ ꯂꯝꯂꯥꯟꯃꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯄꯨꯟꯁꯤꯗꯁꯨ ꯃꯨꯟꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯐꯝꯗ ꯁꯨꯡꯄꯤ ꯄꯤꯔꯣꯏ꯫ ꯅꯍꯥꯟ ꯃꯈꯩ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯉꯁꯤꯗꯤ ꯂꯥꯟꯖꯗ꯭ꯔꯕꯤ ꯆꯝꯖꯔꯕꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯅꯨꯄꯤ ꯃꯥꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯎꯪꯂꯗꯨꯅ ꯂꯩ꯫ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯟꯅꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯦ꯫ ꯑꯗꯨ ꯀꯟꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏ? ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯧꯔꯕ ꯅꯨꯄా ꯃꯥꯒꯤ ꯋꯥꯍꯩꯅ ꯃꯆꯦꯠ ꯀꯌా ꯊꯣꯛꯅ ꯀꯥꯏꯔꯦ꯫ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯈꯨꯝꯖꯕ ꯉꯝꯖꯗꯦ꯫ ꯇꯊꯛ ꯃꯃꯤꯠꯇꯨꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯅꯨꯄꯥ ꯃꯥꯗꯤ ꯉꯥꯡꯕꯗꯨ ꯂꯦꯞꯇꯦ꯫ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯖꯗꯕꯅꯤ꯫ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯃꯣꯏꯒꯤ ꯄꯥꯞꯄꯨꯅꯤ ꯍꯥꯏ꯫ ꯃꯣꯏꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ ꯑꯩ ꯂꯨꯍꯣꯡꯂꯦ꯫ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯅ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯊꯥꯡꯒꯠꯇꯨꯅ ꯕꯁ ꯂꯣꯏꯔꯦ꯫ ꯑꯩ ꯃꯣꯏꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕꯗꯤ ꯇꯧꯈ꯭ꯔꯦꯗꯅ꯫ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯂꯩꯌꯣ꯫ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏ꯫ ꯂꯩꯅꯤꯡꯂꯦ ꯂꯩꯌꯣ, ꯆꯠꯅꯤꯡꯉꯦ ꯆꯠꯈꯣ꯫ ꯅꯪꯒꯤ ꯀꯨꯁꯤꯅꯤ, ꯑꯄꯥꯝꯕ ꯇꯧ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯊꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏ ꯂꯥꯛꯇꯨꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯃꯥꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯗꯤ ꯃꯤꯀꯨꯞꯁꯤꯗ ꯍꯥꯏꯔꯝꯂꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯊꯧꯔꯕ ꯋꯥꯍꯩ ꯀꯌꯥꯗꯨ ꯃꯪꯂꯥꯟꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ꯫ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ ꯃꯤꯠꯂꯨ ꯃꯥꯒꯤ ꯄꯤꯔꯥꯡꯁꯨ꯫ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯅꯠꯇꯦ, ꯑꯩ ꯀꯞꯀꯗꯕ ꯅꯠꯇꯦ꯫ ꯃꯩꯇꯩ ꯅꯨꯄꯤꯅꯕꯨ ꯀꯞꯐꯧꯅꯕ꯭ꯔꯥ? ꯀꯔꯤꯒꯤ ꯄꯥꯡꯗꯕꯤ ꯑꯃꯒꯨꯝ ꯀꯞꯀꯅꯤ? ꯑꯩ ꯀꯞꯄꯣꯏ꯫ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯃꯣꯏ ꯀꯥꯆꯤꯟꯗ ꯍꯛꯇꯨꯅ ꯊꯝꯂꯤꯕ ꯃꯃꯤꯁꯦ ꯃꯨꯊꯠꯇꯨꯅ ꯊꯝꯃꯣ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯕꯤ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯑꯩꯅ ꯉꯝꯅꯕ ꯊꯃꯣꯏ ꯇꯥꯟꯅꯖꯒꯦ꯫ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩ ꯈꯛꯀꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯄꯨꯔꯣꯟ ꯃꯁꯤꯡ ꯊꯤꯉꯝꯗ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤꯌꯦ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩ ꯈꯛꯀꯤ ꯃꯃꯤ ꯇꯥꯍꯟꯒꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯑꯩ ꯍꯦꯟꯊꯣꯏ ꯅꯠꯇ꯭ꯔꯦꯗꯅ꯫
ꯑꯈꯥꯡ ꯀꯟꯕꯤ ꯃꯔꯤꯜ ꯈꯥꯕꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯍꯦꯟꯊꯣꯏꯅꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯃꯣ ꯅꯪꯁꯨ ꯅꯪꯅ ꯉꯝꯅꯕ ꯆꯦꯜꯂꯣ ꯑꯩꯁꯨ ꯑꯩꯅ ꯉꯝꯅꯕ ꯃꯑꯣꯡꯗ ꯇꯥꯟꯅꯖꯒꯦ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯀꯩꯁꯨꯝ ꯁꯪꯗ ꯄꯨꯔꯣꯟꯕꯁꯤꯡ ꯊꯤꯉꯝꯗ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤꯌꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩ ꯈꯛꯀꯤ ꯃꯃꯤ ꯇꯥꯍꯟꯒꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯑꯩ ꯍꯦꯟꯊꯣꯏ ꯅꯠꯇ꯭ꯔꯦꯗꯅ ꯃꯥꯏꯊꯣꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯃꯅꯦꯝꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯝꯕꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯊꯣꯡꯕꯗꯨ ꯌꯥꯎꯁꯤꯜꯂꯤ